Siberia-dagi Tamenglong District-ta saktaramba Amur Falcon ngarang-dagi South Africa tamna paikre. Amasung Children's Day gi thoram Manipur-dasu pangthokre. Khurumjari STB gi paw meeting tabir basingbu taram nokchari paw sandona pijari. Siberia-dagi pairaktuna Manipur-gi Tamenglong District-ta chaktaramba Amur Falcon ahu mingthonduna satellite transmitter take tawduna thadokiba Chilon Belestagi thadoktuna ngarang-dagi South Africa tamna paikre. Tha asigi tara nithoida apang alang haina mingthonba Amur Falcon ani amadi hauzik Telangana amadi Odisha yaukre ningsingbayai tha asigi tara mathoida Wildlife Institute of India Dehradun amadi Tamenglong District Forest Decision Amur Falcon ahum satellite transmitter take tauraga Tamenglong District Chilon Belesta thadokibani. Laibak sinba thungna laibak asigi ahanba Prime Minister oikiba Pandit Jawaharlal Nehru gi mapok numit November 13 asida pangthokiba Children's Day gi saruk oina Social Welfare Department Government of Manipur na sinduna Children's Day gi thoram pangthokpaga loinana relief camp ta lariba angang singi oiba nongmagi oiba sports meet ama ngasi pangthokre. Khuman Lampak Men Stadium da pangthokpa Children's Day celebration cum sports meet ki thoram aduda Social Welfare Department ki Secretary Robert Singh Khetri Mayum, Department Asigi Director Ena Arambam Amadi Makok Thongba Official Staff Singh Imphal East, Imphal West, Thoubal, Kakching, Bishnupur District tongan-tongan ba relief camp singdalayba angang kayana sarukyake. Sports meet hagdokpa thoramaduga mari lainana Social Welfare Department ke Director Ena Arambam na hai ngasigi numit asi India gi ahanba Prime Minister Pandit Jawaharlal Nehru gi mapok numit ningsingba oina leibak pumba gi oina angang singi numit haina yamna harau tayambaga loinana pangthoknari. Manipur dasu Social Welfare Department na sinduna chahi asigi oina angang singi numit asida tongan-tongan ba district mangada leiriba relief camp singi angang singi oiba sports meet ama ngasi pangthokpane. Angang pumna maklaibak asigi lani khangna makhoida harau nungaiba mikup piba changi ngasi sports meet asida sarukyariba angang sing asi akhangkan ba Thongna faba angang ngaktane angang singbu lairik laishu tambi takpi bakhakta natana sana khonabagi lamda pusinduna discipline teamwork self confidence amadi healthy competition ki wakalon ama lehenba tangai fade haike angang singbu thauja leiba minungsi leiba angang amamam oihanaba ekhoina angamba mawongda sembiduna tungda makhoibu leibak asigi afaba citizen ama ohensi haina fungdokhe. Ngasigi thoramaduga mari lainana Social Welfare Department ki Secretary Robert Singh Khetri Mayum na hai ngasigi numit asi angang singi numit ni angang singda nungaiba mikup ama piba changi numit asida angang singna maru oina relief camp ta lairiba angang singbu sports ki event ama silaga makhoi gi oiba talent uthoknana ba thaksi khasi masa mau fana leibagi hainabi lehenaba loinana healthy competition ki wakhalon ama piba ngamgane ngasigi numit asi sports meet asida sarukyari ba angang pumbagi ningsing ningai oiba numit ama oiragani haina phongdokhe loinana mipum khudingda free drug ohelminana ba wasak amasu lauke ba utke loinana academy adogi mahairoi singna makhal mathal kayagi ba utke loinana academy adogi mahairoi singna makhal mathal kayagi cultural program sing sumiyamda utke Children Day gi thoram Lila Singh Khongnangkhong High School na susenduna school asagi holda pangthokre ngasagi thoram aduda school asagi headmistress NG Ibetombi school asagi hanagi oza H3ta amadi senior teacher K Kherdani na chingbasingna thoram mapusing oina sarukya khe thoramga mari lainana mahairoi singna thangta amadi sarisara utki amadi school asagi chahi asagi khwaidagi faba mahairoi yauna class 1 dagi 10 fawbada leiba school ningthina kaba mahairoi singda selgi manasing piduna pukning thogatke Thoubal Wangbal Mayai Laikai Dalaiba Rural Voluntary Service na run tauba Iramdam Ningol Sangnen Open Shelter for Girls Wangbal Mayai Laikai Amadi Rido Nawa Sangnen Children Home for Boys Wangbal Part 1 ani na punna senduna Children's Day gi thoram ngasi RVS campus ta pangthokre
Thoram aduda Manipur Commission for Protection of Child Rights Government of Manipur gi Chairperson K Pradeep Kumar, Rural Voluntary Service RVS Wangbal gi Secretary Babita Sapam, Child Welfare Committee Thobal gi Chairperson L Roman Mitei, District Child Protection Unit Thobal gi District Child Protection Officer Robindro Salamna athoiba mithung sing oina sarukya ke. Children Home ani asida lairiba angang singi tongan ba cultural show amadi activities kaya utpaga loinana makoida kudol kaya su tamduna harau tayamba fongdok kiba thoram aduge nungi oiba warol piraduna RBS Wangbal gi Secretary Babita Sapam na hai India ge Prime Minister oibiramba Pandit Jawaharlal Nehru na angang buluna tawzaramba angang singi dama khanjaramba kaya adubo ikai khumnaba oina ngasigi angang singi numit asi pangthokpani home da lairiba angang singi oinadi makoibu ningthina lairik tamba fanghanba makoigi fangpham thokpa hak sing adubu fanghanbiba haiba asida yumpham oiraga numit asina lakpada makoigi damak kari tawba ngamlagbage haiba adu uthokpa oina palan thauramasi pangthokpani haina fongdokhi Magi yamna maruoiba manglan si kaino haragadi angang sing asibu makoigi right panghanba makoigi education piba makoigi phangpham thokpa hak sing du panghanbaga loinana tungi afaba jati ma tungi afaba khunai ma horakna bohna bada angang singbu semkat pa haibasi aikoi khuding makki daitani haibasi Sri Pandit Jawaharlal Nehru gi amatangairaba manglani Manuscript paper documents singli duna thamnaba Manipur State Archive na National Archives of India ga khusamna duna nongmagi oiba workshop ama tha asigi kundagi pangthoklagani haina Director Kaithal Lakpam Dinamanina haikre Manipur State Archives ki officer National Archive of India ki Deputy Director Nauroibam Raju Mutua Museum ki Director Mutua Bahadur yauna pangthokpa paugi mifamda Art and Culture ki Director K Dinamanina makha taraduna lamdam asigi puwariga mari leinaba potlam kaya kamdauna tekhan kaihandana thamgani haibagi awareness watli masina maram oiduna potlam sing adugi quality hantharakpa yaudaba nate haike Manipur State Archive ta leiba amadi fangba document manuscript na chingba asi crore amarom lai mamangda tissue lamination tawramba yauna digitalization tawba haukiba adu chahi ahum rom asida lak mangaga listing marifu rom digitization tawba ngamkre Atai su taunana baka na hotnari haike matamge matong inna ahongba kaya AI technology na chingbasu lakli masida archives na lokshin basu ngamdaba lanai oina thamnari ba ipa ipuga mari leinaba luna lacharaga thambasing asisu preserve tawbage tangai fadaba lei maram asina lanai oina thamnari ba sing yauna preserve tawnaba National Archive of India ga tanaraga ayaba pirakpadage workshop asi pangthokadabani masida aikoi punna saruk yaduna expert singdage kanaba longmina hausi haike sale gi value amasung accounting khanghanaba angang singi bank account hangbiu wana tansinjariba aikogi sale lana chatkidana ba government amasung RBI na yaba lambida chasi haina DC Imphal West mayang lambam Rajkumar na haikre SLBC Manipur amasung LDM Imphal West na sinduna def account claim amadi settlement gi matangda pasoi part 2 makhalaikai community hall da pangthokiba mega camp ka mari lainana fongdokibani Department of Financial Service Government of India amasung MSRLM Imphal West ka kusamnaduna pangthokpa camp maduda LDO RBI Imphal Akasmina LDM Imphal West SBI Dr. Maitram Uttam Luwang General Manager DIC Imphal West A Loken amasung District Mission Manager MSRLM Imphal West Nomaitheng Prabina na athoiba mithung sing oina sarukya ki DC Imphal West mayang lambam Rajkumar na makha taraduna bank account leiba asi ahal khaktegi natana chahi faraba angang singi oinasu bank ta account hangbiu bank account leiba Aadhaar card paiba asi mathau yamna tai account leiraba singbu karamna account adu kamdangna operate tawgani tambiraga makhoibu expose tawhanbiu maduna angang singda sale gi value khangbaga loinana punsida karamna accounting tawgani haiba asi tambisi hauzik phone ji scheme
kaya lamdam asida thengnariba asidagi karamna lapthokani haibagi gyan taba changi bank ki account number paidaba account da sell deposit tawroidabani self help group sing chahigi income tax file tawba tamse income tax hairaga aikhoida akiba lairiba ase laifam thoktaba amani RBI na chahi amada lupa lakh tara nithoi fawbagi income tax file tawbada sell tinghande proper channel amada chatpa yanaba income tax file tawraga madugi return file pairaga thambiyu madugi matung ina subsidized rate loan lowa yaduna hena chakhatpa oigani government amadi RBI na yaba lambida chasi hainasu makhatake Lead District Manager Imphal West SBI Dr. Maitram Uttam Luwang na Deaf Haibasi Depositor Education Awareness Fund Haibani Kana Gumbagi Chahi Nipan Hena Operational Oidroba Bank Account Gi Sanfam Masi RBI da Changkigani Manipur gi oina unclaim gi Sanfam Masi Lupa crore kuntra rom lay Hauzik claim Taropa Lupa crore ama fadre Deaf Account Claim Amadi Settlement Campaign Asi October Thadagi December Tha Fawa Chathagadabani Campaign Asagi Manung Chana Claim Tahausi Claim Tahauda Singi oina bank ta chatlaga claim form lauduna achangba document pisin laga claim tawasi yagani hairake Manipur da cooperative movement mapung fana chakholalaba matamda Manipur chakhatpa state ama soidana oigani haina cooperation ki commissioner Dr. Silas Kumar Chorsiana phongdokre wafam ase India pumbada pangthokpagum Manipur da su chayol ama chupna pangthokadaba Humpu tara nithoi rak suba All India Cooperative Week celebration hodopagi thoramda phongdokhibani Cooperative as Vehicle for Atmanirbhar Bharat haiba thimda konung mamangda laiba ibo yaima sumang lela sangne na pangthokpa ngasigi thoramadu da Cooperative Society Register W Ibohal Manipur State Cooperative Union ke President L Tombitsak MSCU ke Managing Member S Hemanta ICM ke Director Dr. Khundrakpam B. Ramanando Amadi Hanagi DRCS ke Histombana Chingbasing Thoram Mapu Sing Oina Saruk Yakhe Commissioner Dr. Silas Kumar Chorsiana Makha Taraduna Cooperative Movement ke Mityang Manipur asi Tungi Chakhat Lambida Hena Lakpa Yaba Lamdam Ama Oiri Adumakpu Thengnariba Khudong Chadabadi Cooperative Society Singna Thamoi Sengna Thabak Tawdaba Asini Cooperative Society Chani Dagina Chahungi Matakta Computerization Tauduna Lairabasu, Tabak Taunabagi Chase ang Lokapa Matamdadi member Kaktamak Thorakpo Oina Uri, Masina Cooperative Society Singi Apamba Pandam Adudi Fangbangamloy, Cooperative Society Singi Movement na Hiram Kayada, Manipur Asi, Chaukatpa Manipur Ama Ohenba Ngamgani Haiba Asi Mahaki Thazabani Haike. The role of higher educational institution in Viksit Bharat 2047 strategies, opportunities and challenge Saiba Hiramda Numit Nini Chupna Chathagadaba National Seminar ama ngasidagi Thobal Okramda Laiba Waikomani Girl College ki Seminar Hall da hudokre Waikomani Girl College College Development Council Manipur University na kusam naraga pangthokpa seminar haudopa aduda DM University ke Vice Chancellor Professor W Chan Babu Waikomani Girl College ke Principal Professor Hais Manoranjan Sharma amadi College Development Council Manipur University ke Director Professor Hais Sukhadeva Sharma na maru oiba miyoi sing oina saruk yakhe souvenir su release tawkhe Seminar asiga mari lainana Waikomani Girl College ke Principal Professor Hais Manoranjan Sharma na Prime Minister Narendra Modi na listing ani nifu tareta khwaidagi develop oiba leibak ama oinabagi mityeng ama lairiba asi aikhoi gi su tongan ba hiramda mityeng thamba yai haike seminar asigi ahanba technical session da Professor N Mohilal Maitei amasung Assistant Professor Dr. L Sunil na Chairman amadi reporter oikibaga loinana Guwahati University ke Department of Zoology ke Professor JC Kalita na hirammasigi matangda wangang kibaga loinana delegates kuntra mapana makogi paper present tawkhe Sardar Vallabhbhai Patel gi chama yankai suba mapo kumon thauranga mari lainana Mera Yuva Bharat Kakching na JEO Kakching ga kusamna duna Langmaidong Higher Secondary School dage khongchat ama chatkre khongchat aduda school aduge principal Ripu Pyar Hazari Mayum JEO Kakching ge staff sing amadi mahairoi kayana saruk yakhe thauram ge saruk ama oina essay writing competition amasu pangthokhe Amaramda District Administration Jiribamna Mai Bharat Jiribamga Kusam Naduna Unity Mars Pangthokre Khongchat Adu Ichal Club Dibongdagi Hauraga DC Office
complex Jiribamda loishinki khongchet aduda mahiroi sing NCC gi cadet sing My Bharat Jiribam gi volunteer sing amadi atai CSO sing gi mihut sing su sarukya ki DC Jiribamna mapangal kanba India ama semgat naba hotnabada naha singna laugadaba thodang amadi Sardar Vallabhbhai Patel na pangthok lamba thabak sing singtha ki Lenga ki school ama oriba Kanga Senbi Upper Primary School Thobal Pakhang Khong Lairaki Numit Nini Chathagadaba Mari Suba Annual Sports Cultural and Literary Meet Lisingani Kun Manga Ngasidagi Pakhang Khong Lairak Community Hall da Hogdokre Hogdopagi Tauramadu da JDO Thobal Y Achobana Athoiba Mitung School Asagi Headmaster Huidrom Subhasandrana Thorom Mapu Amadi DIOP School John 2 Thobal Ningombam Rajana Akhanaba Mithung Singh Oina Sarukyaki Haudokpa Numit ki Mapung Oiba Thorom Oina Angang Singi Cultural Show Kaya Utpaga Loinana Activities Kaya Changdamnaki Amasung Thoidok Hendoklaba Mahiroi Singbu Khudol Singh Piduna Pukning Thogotki Angang Singbu Masama Ufana Thamduna Afaba Wakhalon Laihanabagi Pandamda Social Welfare Department Asu Chatliba Sahi Asida Sports Amadi IDP gi Angang Singda Hena Mityeng Thamduna Thabak Paikhat Li Haina Social Welfare Department ki Director Ena Arambam IAS na Phongdokre Wafama Singase Children Day ga Mari Lainana Social Welfare gi Makhada Lairiba Government Special School Sing Observation Home Children Home Amadi Government Specialized Adoption Agency Singda Sport ki Potlam Sing Harmonium Amadi Athum Ahok Sing Yen Thokpagi Thoramda Phongdokki bane Takyalda Leiba Government Ideal Blind School da Pangtokpa Thoram aduda Social Welfare Department ki Director Ena Arambam Social Welfare ki Joint Director Kaisam Jiteso na chingba sarukya ki Director Ena Arambam na India gi ahanba Prime Minister Jawaharlal Nehru gi mapok numit ka mari leinana pangtokpa thoram angang singi nation asigi future ni haibagi maru oiba wakhalon aduda Khalaga Chahi Khuding November Tara Mari Asi Laibak Sinba Thuna Children Day Asi Pangthoktuna Lakli Social Welfare Department Asu Government ki Special School Mari Lairiba Asida Yamna Maru Oina Department na Laujaraga Hotnaba Yabasu Hotnari Chahi Asigi Oina Di Sports ta Hena Focus Tawduna IDP Singi Angang Singdasu Focus Piduna Thabak kaya paikhatli department ki leizaba fund khara asina paikhalak liba thabak sing asi hena tawba ngamba oijagi haike Manipuri Government Observation Hall Akhoi tawningba thakta tawba ngamdragasu akhoi side dagi hotdi hotnari within our limited resources tawba mai to tawlanaba hotnari akhoi somda handaki kaino handaki chahi se akhoi sports ta khara focus taw hai tare akhoi malampakta ai di angang sing su sports program oina sile chahi khuding ki sile hai tare ko angang sing handak se akhoi IDP angang sing da su focus tawraga aduga sports ta su khara focus tawraga sports hai bishta ko angang sing gi discipline hanba koi ki health ta su kanaba adumaina khalaga ko focus tawjagna aduna akhoi su khudol oina handak sports item school mari sing sida hai tare ka pijabna aduga ina opinion chu loje school sibu ina biriba headmistress sing da chu lawraga ina school ahum gi sports item pirada blind school gi musical instruments oina kale hai Huzik break ama tang nominasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu
Kafidon cup syrup. Papunsigi lambisida araiba chaba yaba makai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Kuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup agliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break matung makha tarapa pauda ONCD Cell District Health Society Thobal na senduna ngasi malemgi mafam pumnamakta pangthokna bagam Primary Health Center Khongjomda World Diabetes Day 2025 pangthokre. Thoram maduda Chief Medical Officer Thobal Dr. Y Nokul NCD Cell Thobal gi District Nodal Officer Dr. M Bikramjit MOIC PHC Khongjom amadi District Program Manager Sri CH Basanta na maru oiba mioising oina sarukya khe miyam da health check tobagi kem amaga loina na hidak langthak singsu lemna fangkibagi thoram aduda CMO Thobal Dr. Y Nokul na aikhoi khudingmak hakchang fana leinaba hotna se nongmagi sajal tawduna natraga yumgi thabak suduna humang lokthokna naba hotna biba matam gi fangliba haira singyamna chana naba hotna biba thaw amadi thum hanthana chana ba hotna biba fai NCD screening amadi Chief Minister Health for All gi makhada chahi tara nipan amadi masigi mathakta laiba mipum khudimak NCD gi screening tawbagi thabak paikhatli aikhoina leijoriba Ayushman Arogya Mandir Sub Center Sing Primary Health Center Community Health Center amadi District Hospital da lakpiduna mipum khuding mangna ngana test tawthokpiduna isa gi status khangdokpiyu amadi naraktana ba hona biyu naraklaga sungana layengduna bunsi sangna lainana ba hona si haike diabetes ki hidak sing NCD program gi makhada lemna piri su haike India da mioi chama gi manung da mioi kun diabetes naduna malem gi changda gi chang wangle laina asida gi checksin ba yamna tangai fadre haina Senior Citizen Society Khundrak Pam AC gi General Secretary Dr. Khetri Mayum Kalana Fongdokre Wafamasi Senior Citizen Society Khundrapam AC na sinduna Pangai da Laiba Ram School da Pangthokiba World Diabetes Day gi Thoramga Mari Lainana Fongdokibane Glenn Marks TV ne sponsor tawduna Pangthokiba Thoram aduda free medical camp amasu Pangthoki Thoram aduda saruk kya kiba singna diabetes tagi ngakthokna na ba wasak longminake Thoramga Mari Lainana Dr. Kalana Makha takibada malem gi oina mioi chamada mioi tara diabetes nai haina panari Changase India gi oinadi mioi chamagi manungda mioi kunni haina panari laina asidagi labna lainana ba diabetes samadi BP gi chang khangdokpa diabetes naraklaba kokta stroke thokhanba heart attack tawrakpa kidney fail oirakpana chingba thorakpa yai haike laina asi lairabadi chini amadi atai athumba chinjak chadaba nongmada minute kuntra dagi tadana hakchang sajal tawba haibana chingba diabetes tagi labna lainana ba tawgadaba thabak sing tawminana ba puna wasak longmina bani haike Piriba mi bung khudimaki diabetes level ekta khangdokpa masai body weight helandaba amadi masai blood pressure je wanghandana bung ta pandamda khoina ke masi panduk jabani body powder mi cham hena layeng kare aduna lakpiriba mayang phamda khoina hanjana hajari diabetes have laina jele hajok piu imung manung mi bung khudima khangan biu maramdi machi matam chana layeng batamni amadi paisa jam chapatabani imung manung gi miusing mateng pangdagadi laina je layeng bada apung phabangamde aduna lakpiriba company gi miusing mar amma mayam khudimuksu akhoi ngasi Senior Citizen Society khundabam AC gi maigedigi hanana thagachari
kum amagi lawyai naba matam lakpaga loinena highway da chaliba gari singda accident na chingba thoktana naba SP Thobal Manos Pravakar MG meeting makada District Police Thobal na National Highway amasung State Highway singda lawyai ruraga karakpa tractor amasung gari singna labukta gi laibak laikom ningthina taithok piraklaba matung thobiraktuna District Police Thobal gi maikaidagi appeal tawkraba matung laibak taithoktana highway da thorakpa gari faduna fine thihanba hokre ngarang numidang SP Thobal के meeting makada Thobal Police Station की OC Inspector S Ibom Chage timna National Highway da labuk laibak taithok khetokna thoraga lakpa tractor ama faduna lupa lising amagi chalal kaktuna fine thihankre makhata na tractor amadi gari singna asiguba khudong chadaba se mayok nadanaba amadi general public ta apanba pibi danaba labuk laibak sing ningthina taithok laga matung highway singda gari thobiyo haina appeal tawrakle Lona Thinkraba People's Work Group Marxist Center Communist Based Organization Asina Hek Safong Lakpadagi Kunai Amagi Maru Oina depend tawriba sector sing education agriculture amati health lana tawduna senja thumja tawba singe mathakta meeting changduna lakli hairi lup asigi secretary central media coordinator Lenin Maitei gi cherol amada Kurai Charen Thongda laiba NG Mani College asina senja thumja tawduna aranba thabak thoram sing jathare haiba wakat lup asida haukiba lising ani kun humdoida lakpadagi college asige principal masada lupna cherol thaduna achum aran thidokmina naba khanghanki adubu tawjaruba aranba aduna maram oiraga masamagna lupta pau faurakpagi mahut mahairoi lup amagi khothangda lupta pau fauroklaba matung Manipur University campus da December 10 lising ani kun humdoida lup asigi mihut amaga loinana mahairoi lup amagi luchingba ama yauna college asigi principal amadi college ki governing body gi mihut amaga puna mioi mari famina duna wari sanaraba matung college asigi maru oiba document khara lupta athubada khusin naraknanaba amadi document adubu kupna yengsilaba matung aroiba warep lauduna waroishin puraknaba khanghanki adubu lupta hariba document khusin narakpagi mahut lupna kayarak pau bada thawai usitabagi maongda tawduna lakhe laingakta college asibu lokhatnanabagi damak aranba kaya tawki haibagi khudam changdam singal loinana lupta wakat lakle maram asina numit humni fawbagi manungda lupta pau foroktuna masa masana tawkiba asoiba adugi damak leipak miyam khangna sengdokadabani karigumba lupki wafam thaoidana leithokpa tarabadi madudagi tholakpa afapata khudimak masa masana pujakadabani hairi aroibada maroiba paw amuka hana pizari Siberia dagi Tamelong district ta saktaramba Amur Falcon ngarang dagi South Africa tamna paikre amasung Children's Day gi thoram Manipur asu pangthokre Hojik fawbagi NRC bina pizza ba paw matang asala sinjare mit yang tabe pumna mapu amukhana krumjari